이승아이도. 농아이래. 임팔에 농아이래자니고. 치 나라드나 타제리바 임팔에 레입시디에 구수 꾸민 가지가 돋고 있는 게다. 람비 통로 파리바 마이가 시는 알리바 랑트릭. 그땅 핵 농아이트 바이부 이말레 박 머니푸네디 하이라가 마양 학다 까이로일레 까이 코딩막다 빅 탄나 레이브두 마두 망아이린. ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯇꯣꯝꯇ ꯂꯩꯕꯗꯤ ꯀꯤꯗ꯭ꯔꯥ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯕ ꯃꯤ ꯅꯨꯡꯉꯥꯏ ꯍꯥꯏ ꯃꯇꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯂꯝꯅꯤ ꯀꯩꯅꯣ ꯖꯄꯥꯟ ꯂꯩꯕꯥꯛ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯤꯅꯦ ꯑꯩꯗꯤ ꯏꯝꯐꯥꯜ ꯂꯩꯁꯦ ꯑꯗꯨ ꯖꯄꯥꯟꯃꯛ ꯃꯥꯟꯗ꯭ꯔꯁꯨ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯕꯤꯍꯥꯔꯒꯨꯝꯕ ꯕꯦꯡꯒꯣꯜꯒꯨꯝꯕꯗꯤ ꯈꯔꯗꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯅꯪ ꯄꯨꯡ ꯃꯨꯕꯤꯗꯧꯅ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣ ꯄꯨꯡ ꯃꯨꯕꯤꯗꯧꯅ ꯇꯧꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥꯕꯣ ꯏꯍꯦ ꯍꯤꯒꯣꯜ ꯃꯆꯦꯜ ꯑꯝꯇꯪ ꯏꯝꯐꯥꯜꯗꯨꯗ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯪꯈꯣꯜ ꯂꯩꯕ ꯀꯥꯏꯅ ꯏꯝꯐꯥꯜꯗ ꯃꯤꯅ ꯀ꯭ꯔꯤ 이나ꯗꯅ ꯂꯩꯔꯀꯥꯟꯗꯨꯗ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯃꯌꯥꯡꯒꯤ ꯃꯌꯥꯡ ꯉꯥꯛꯇ ꯀꯗꯥꯏꯗ ꯂꯩꯔꯨꯗꯧꯔꯤ ꯏꯪꯈꯣꯜꯅꯣ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯐꯝ ꯂꯝꯄꯥꯛꯇ ꯁꯤ ꯃꯥꯏ ꯈꯣꯡꯒꯤꯗꯁꯦ ꯂꯝꯄꯥꯛ ꯆꯥꯎꯈ꯭ꯔꯁꯦ ꯑꯁꯤꯗ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯝꯐꯥꯜꯗꯗꯤꯅꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯁꯦ ꯁꯨꯛꯃꯨꯛ ꯆꯥꯎꯕ ꯑꯩꯈꯣꯏ ꯁꯨꯃꯥꯡꯃꯨꯛꯇ ꯄꯥꯛꯏ ꯃꯗꯨꯗ ꯂꯤꯂꯥꯁꯨ ꯇꯧꯏ ꯏꯁꯩꯁꯨ ꯇꯧꯏ ꯊꯥꯕꯜꯁꯨ ꯆꯣꯡꯏ ꯁ꯭ꯄꯣꯔꯠꯁꯨ ꯇꯧꯏ 그래 찐그러자니 얌 찐그러자니 맞지 찐만드네 미지 그야목 얌 찐게부 미지 시라봐 꾸다 아파봐 부투어나 보호나 보세 용놈의 유목 가락시 레이틱 보시다 마마이지 짠드라봐 깍퍼 짠드라봐 아두나 시비면 사도 랭통 나라가 비급살라 그래 레랑 무슨 막 붙어 얘들아 레랑 무슨 누라 꾸두 당도라가 아두다 하빠가 부통나리니 아두 부 흰구 레이버가 거기 레이빙 콘세 지용 투어마가 아담 맞다던가 레이버 방거더라 아두 영우도 망하래 라이버 영바 했다래 아두 방어에 바스카 흰구 레이버가 아니나 ꯑꯗꯨꯗꯤ ꯇꯤꯚꯤ ꯃꯆꯥꯔ 이붕어 TV ꯃꯆꯥ ꯐꯣꯟꯅꯦ ꯆꯤꯞ ꯐꯣꯟꯅꯦ 모바일 폰네ꯕ ꯑꯗꯨꯗꯤ ꯃꯦꯠꯅꯕ ꯈꯣꯠꯅꯕꯒꯗꯤ ꯌꯥꯎꯗꯦꯅ 시디 멜로에바 시디 남 강하로에바 아이 꼰하게 시디네 포토 넘버야 해봐 시나 포토가 넘버야 폰네바 제 포토 넘세바 제 까이노 그때디 노오드나 아도 아이 시탐전 엄마가 잘라게 답은 종소 홀까도록 가는 틀럭까도래 아이 팅 그이도 이붕어 낭부 임파안다 맞다면 꾸이네 레이래 나마나비 누피 마차가 아무튼 강나잡아 레이지더라 그러니 아씨 까라이디 누피 노 아씨 또 아들 또 다버경 건 추놓고 보타오 아씨 오도 봐 아씨 ꯑꯗꯨꯒꯅꯦ ꯇꯨꯝꯃꯝꯗꯥꯏ ꯄꯥꯜꯂꯧꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯃꯗꯨꯃꯁꯨ ꯀꯥꯎꯅꯨ